ngasi oiba tongan tongan ba page kharagi posting collection tawbagi manungda idu ningthau hairiba page asigi cookie maitai landa cookie gi khulai supply tawba Nagaland taki NSNU gi launcher si sanction cookie masa hauzik GPRN NSN ceasefire supervisory board CFSB gi supervisor oiri haiba wafam asina ahan moin miyam da kodol tamjagi amadi video asibu miyang tabidi bapunamakpu loktak mapau updates ki mekaidagi taramna okjabaga loinana ikai kumna chari cookie gi khulai leinaba fund drive tawba main contributor ahan bada David Hangsing KRA leader husband of MS Kimnio Haukip Hangsing MLA cycle Anisubada Hejang Misau founder and CEO Integrated Social and Institutional Development for Empowerment Inside Northeast NGO in cycle Omsubada Kim Gangte former MP Outer Manipur Churachandpur Marisubada T Michael Lamjatang Haukip BJP spokesperson President Thadau Student Association burned his house in Churachandpur few months ago by group of mob for his TV discussion with Maitek. New discovery Phaileng Mall dagi More Phawbagi Aronba Lambi Phaileng Mall dagi Myanmar Sina Taba Yaba Aronba Lambi Leramba Cookie new demand Urkhul dagi Cookie Taba Beles Makai Kautolaga Kangpokpi district Tinchinba source Cookie historical channel uploaded by Mangboy Haukip Aimisan Ule Galni Ineju YouTube dagi ni haiba wapam pongdongli Makhatana Makoigi discussion ase yamna sangi aduna point adu khakada summary oina haizaraki haiba wapam pongdongli ahanbada numit kharnigi mamangda NSN IM na cookie arm militant taruk kamjong da pharaga phuki haibadu driver yauraga tanet chei hanjen NSN IM na cookie arm militant phurakpa masing yamle aduna aikhoisu anakpada leiba naga village attack tawba pami adubu cookie leaders singna khambadagi hauzik phawba attack tawduna leiri naga village asidi yum yakhai muktang taba village gaktane attack tawbada lai problem khwaidagi oiriba se singka village aseni Anisubada Aikoina ki ganbadagi Maitaiga land sokna kibani hauziksu naga ki dana lairagadi amuk nagaga land thokani Maitaiga kukiga sokna riba land asigumna Aikoina khali madudi NSN IMC Nagaland khaknatana daily amadi yengang pokpi sanakai tel dasu NSN IM gi strength yamna chawna leire haina karigumba Aikoina naga village attack tawruba taragadi AR na naga village singa se protection tawkigani ahum subada AR singna hairiba naga village singa se protection tawna lakpada Molnom village ta lambi thatpa yagani aikhoigi village yoksilaktanaba amadi aikhoigi naga village attack mai pakani marisubada Phaileng Mall dadi problem amata leite maramdi cookie singi stronghold ni leimakhong aswaida tariba naga village singa sidi kari sunate pungamagi manungda loisinba ngamgani mangasubada KNFMC asi aikhoigi problem thorakpa matamda yamna active oi amadi all round support torai aduna KNFMC gi war tactics asi aikhoina apply tawgadabani yakna bada hana akiba pigadabani moirangda KNF na rocket kaptuna yumda leijaba ahal sikiba adugumna mangasubada nagasingna hanjin aikhoigi cadre sing phurakpa asi aikhoina noma saurokpa asawba phathaba ngamdaba nimitta naga 90% hatkani madudagi adum cookie naga lan hauragani aikhoina yengang pokpi site leiba naga village ki yommai thana namba hanjin plan tawi hauzik phawba mai paktri aikhoi muslim dongna tawgadabani yeknaba khuding chayol amagi manungda hat patuppa gadabani makhataba thabak wari sanaba problem solve tawba aikoi leaders singna adum tawjagani lan haiba sidi lani hat khre hat pangam khiba aduna advantage leire taret subada maitai amadi naga amukta da lan ani sokna naba kuchu khulai aikhoigi hendokna lei khulai singa si cookie arm group su militant and KNAB singini belezer singidi khajiktani nipan subada aikhoina yeknabada sana naba chinjak pufam lambi hangduna leiba asi senapati site tagi thingba taragadi makhoi kari chagani makhoi aikhoigi mathakta lan sokna bangambagi strength leiraroi aduna naga singa si cookie aikhoida respect tawba tamhangadabani haiba wafam pongdokli mapan subada aikona langamgi hairagadi atopa ingal amada puthoktuna political game amasu sanaba yai nagasingda puksal sengba uttuna pis tawnaduna makhoibu nungsiba saduna loinaba taragadi amadi makhoida support tawsinba amadi insinba ngamlagadi maitai singa se sayol amagi manungda surrender tarokani
सी हाइदना अखोई नगा कीब नते तरा सुबदा करिगुम्बा अखोइना मैतै खक्तंगा लान सोकनबा तारगदी सेंटरना कुकी की फेवरदा अखोइगी डिमांड पिरकनी नगा यौसिलकपा असिना सेंटरना अखोइगी फेवरदा तौबा कया ngamdre तरामथोइ सुबदा अखोइना नगासिंग असि तंगखुल कबुई थंगाल हाइना खाइदोकपा यारोइ मरमदी मखोइ लोइनमक नगानी अदुना नगा हैंडल तौननबा होनबदा यामना hai singgadabani risang kaising matamda central force na karisu control tauba ngamkide aduna hojiksu sakar amadi CF na control tauba ngamloi hojikti aikhoi nagadagi su hena mapangal kali hai single kachin state manungda training chatluruba aikhoi gi arm personnel ngaktani hojik aikhoi gi bullet asina naga amadi maitai harhaudaba taragadi hairiba bullet asimakna aikhoi da onchillaga hatragani haiba wafam phongdongli taranithoi subada paisa car building da ngawba aikhoi gi MLA aikhoi gi cause ki mi amata nate aikhoi gi cookie reporter US ki Voice of America da thabak tawri news pumba international viral chanan gani hojiki oinadi maitai amadi nagana aikhoi gi lambi sembada ayat pa kudong thiba piri center na su aikhoi bu mateng pangbidre aikhoi IMF World Bank ki paisa lawraga lambi semba infrastructure sengatpa yagani tarahumdoi subada sokna riba lana sida aikhoi gi khuchu khulai laibada amadi paisa sauna putoktuna achobu mateng pangbi khiba singi manungda ahanbada henjang misau ani subada Kim Gangte ahum subada lamjat thang hauki mari subada Sir David Hangsing amadi manga subada khulai supply tawbirakpa Nagaland taki Sir C Singsan Kuki hauzik kadaida satkharbagi haiba wohang hangli tara mari subada Phailengmol site ta yeknaba singbu pangthananaba aikhoina tawba yaba se Phailengmol site taki aikhogi arm personnel singa si laukthokpa saduna handoksinaraga makhoina lam occupy tawba changlakpada khudakta round question duna attack tawraga changlakpa yeknaba loinamak hatkadabani taraga manga subada aikhoina Phailengmol hairiba mafam asi thadokpadi sungya yate maramdi mafam asi fertile oiba resource yamna leiba yamna phajaba mafamni thawal leingoi poppy cultivation dagi income yamna lakni madugi mathakta mafam asidagi more amadi foreign country Myanmar sina chatpa yaba aron balambi lei taraga taruk subada nagana aikhogi lammunanaba challenge tarokliba asi aikhoi mayok nagadabani aikhoi nagada su sum haijaroi dabani maichai amadi naga animak amuktada lamba tauba ngamnanaba manaba ahenba force laigadabani taratret subada ukrul site te leiriba kuki singi aikhoi waningai leite maramdi sasata KNAB na aikhoi lamgakni laitandagi urangpat phawba aikhoi na ngakadabani laitan lambida lakpa naga makhai chingtharaga aikhoi na hatkadabani Urkhul district leiba kuki village punamak Kangpokpi district manungda sanhangadabani naga village khaktamak Urkhul district ohengadabani karigumba aikhoigi leaders singna aikhoina hairibo pham ase thabakta onthokpa ngamdraba anobo war thuna hauragani ishorna aikhoibu lan tobo yahanbagi damak ishorbu thagali Israel lebak kayaga lan sokna duno lai hojik su sokna ri lan sokna raga Israel gi mapang kakhat pasu helakli taraga mapan subada naga matom ta kuki ga lan sokna ba kinjabani aduna maitai da lan sokna na ba inchili bani maitai na lan ngam khragati makhoi batung ilakani karigumba kuki na lan ngam lagati naga sing tumin laikigani masi makhoi gi politics ne kun subada beli maitai sing di kari sunate Nagadi ching the laibagi hill jungle warfare khara haibanina lan gamna bagi chances ase 50-50 ni urkhul side ase khaktani kuki singna lan thengna bada khara waga daba se atai mafam da tabai naga village sing asidi aikoi na irai laina loishinba ngangani kumatai subada aikoi sinadi makhoi su naga sigani kuki gi population na naga dagi heli moirang da tawkiba adugumna anakpa naga village ta 2-inch mortar khara kapsilaga naga sing kihengadabani yeknaba kibadagi makhoisu lan taroklagani aikhoigi thaunana yeknaba bu control tawba irai laina ngamgani haiba wafam sing phongdongli